Houjikmak Oina Anouba Leingak Semnaba Chief Minister Khanbagi Wapham Leitri Nong-Nini asida meeyam interesta Aphaba Pao shoidana Lakani haina Langthabal AC MLA Karam Shyam phongdorakli Wapham AC Houjik Hotel Imphal Leiriba BJP North East K in charge Dr. Sambit Patraga Unajike Amasung Unaruraba Matungda Mahakna phongdokibane Ngasi numit yung ba adwaida Dr. Sambit Patra Unanabagidamak Hotel Imphal Lakiba MLA Karam Shyam paumising da hai Manipuri Houjik Oriba political Gicharang asida center na President rule Thamdakada Natraga Thamdakloidra Haibagi Matangda Mahakari Sukhangde Adumakpu Houjik Oriba political Gichay Naba Center State Legislature Singi Matenga Loidana Athubada Warushin Amapurakani Haibagi Thazabadi Chaunalay Houjikmak Oina Manipura constitutional crisis Thokpagi Wapham Leitri Loinana Anouba Leingak Semnaba Tamak Nauna Chief Minister Khanbagi Wapham Su Thoidokna Leitri haina Mahana Makhatake MLA Karam Shyam Dr. Sambit Patraga Unaruba Aduda Kadi Karamba Wapham da Wari Sanakibage haina Paumishin Hangba Wahang Amagi Pakumpiraduna Mahana Makhatana Hai Dr. Sambit Patraga Unakiba Aduda State Asigi Amade Meeyamgi Yaifa Thauranga Pari Leidaba Wapham da Kanakibane Ngasi nongma-nini asida Aphaba Pao khara Lakani haibagi thazaba chauna lay Houjikmak Oina Athubada leader ama Khanbagi Wapham Leitri Houjik Oriba Phibam Ase Mahusagi Phibam da Langthabal Center na State Luchingba Singa Tatok Tasin Tawreraga Tapna Khongthang Pumnamak Lokalakani Manipur meeyam interesta Matamna Warushin Purakani haina MLA Karam Shyam Makhatana phongdokhi Good cause amagina wari sabani ado prajagi aphaba dum lakani aduna solution adum leigani problem thoimina aduna thubada masi hayengda anouba news khara adum leigani na khal hoji di yam urgent oina leader adu adati leiroi kai makhra adum lakani khal moi gi center ki leader state ki leader singna I think that no constitutional crisis in Manipur, no problem at all. Let's see what happened. So the and this is the first time. Sir, is the new Chief Minister going to be announced today? I don't believe it. Nakal Amaram da Krai ACG MLA El Susindro so ngasin numit yung Matung Pung Anirom Tarakpa Adwaida Hotel Imphal da Laktuna Dr. Sambit Patraga Unake Kadi Karamba Wapham da Sambit Patraga Wari Sanakibage Amade Manipur President rule Thamgadawi Brand Natraga Suspended animation Thamlakatra haina Paumishin Hangmada MLA Susindro na no comment haiba wahai asin natana ate Wapham Amata phongdoklumkide